ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯏꯃꯥꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯂꯩꯈꯤꯗꯕꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯂꯣꯏꯅ ꯉꯥꯎꯆꯠꯅꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯕꯕꯥꯅ ꯑꯩꯈꯣꯏꯁꯦ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯏꯅꯤꯡꯁꯨ ꯀꯌꯥ ꯊꯨꯡꯉꯛꯇꯦ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯒꯦꯅ ꯐꯧꯅꯤꯔꯛꯏ꯫ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯕꯕꯥꯗ ꯏꯃꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯪꯉꯨꯕꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯥ ꯌꯥꯝꯅ ꯁꯦꯡꯅ ꯍꯧꯔꯛꯏ ꯍꯥꯏ꯫ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯕꯕꯥꯅ ꯏꯃꯥꯁꯦ ꯂꯧꯔꯛꯄ ꯃꯇꯝꯗ ꯐꯥꯎ ꯏꯃꯥꯁꯦ ꯃꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯥꯁꯦ ꯃꯁꯥꯗ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯃꯅ ꯅꯥꯔꯛꯇꯅ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯒꯤ ꯕꯕꯥꯆꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩꯁꯤꯒꯤ ꯅꯦꯂꯇꯥ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯃꯌꯥꯝ ꯃꯥꯡꯗꯅ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯕ ꯁꯥꯖꯟꯅꯔꯝꯃꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩꯒꯤ ꯃꯤ ꯑꯩꯈꯣꯏꯅꯗꯤ ꯃꯥꯒꯤꯗꯨ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯕ ꯅꯠꯇꯦ, ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯉꯤ꯫ ꯋꯥꯔꯤꯁꯦ ꯕꯕꯥꯍꯣꯏꯅ ꯇꯝꯊꯣꯛꯇꯕ ꯏꯃꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯗ ꯑꯔꯣꯟꯕ ꯋꯥ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕꯤ ꯅꯨꯄꯤꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯁꯔꯦꯡ ꯊꯣꯡꯕꯅꯤ ꯍꯥꯏꯗꯅ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯥꯜꯂꯛꯏ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯁꯦ ꯁꯔꯦꯡ ꯃꯔꯨꯅ ꯄꯟꯈꯤꯗꯅ ꯁꯤꯒꯦꯐꯥꯎ ꯇꯧꯔꯨꯏ ꯍꯥꯏ꯫ ꯃꯥꯅ ꯏꯟꯁꯥꯡ ꯃꯊꯦꯜ ꯊꯤꯜꯂꯛꯄ ꯁꯔꯦꯡ ꯊꯣꯡꯕꯗꯨ ꯆꯥꯔꯨꯕꯗꯒꯤ ꯏꯃꯥꯁꯦ ꯑꯗꯨꯝ ꯂꯩꯅꯥ ꯑꯣꯟꯈꯤꯕꯅꯤ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯆꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯍꯟꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯛꯄꯁꯨ ꯂꯩꯈꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯁꯥꯒꯩꯒꯤ ꯂꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯕꯕꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯁꯦꯝꯕꯤꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯒꯣꯕꯤꯜ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯂꯝꯕꯦꯟꯗ ꯍꯜꯂꯛꯄꯗ ꯃꯥꯁꯦ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯇꯥꯎ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯂꯩꯕꯥꯛ ꯆꯥꯎ, ꯂꯩꯀꯥꯏꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯤꯁꯦ ꯅꯪ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯣ? ꯎꯄꯥꯛꯊꯣꯡ ꯃꯌꯥꯒꯤ ꯃꯥꯝꯃ ꯃꯪꯒꯤꯗꯣ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯎꯕꯤꯔꯨꯒꯦ ꯊꯣꯔꯛꯄꯅꯤ꯫ ꯅꯣꯏꯗꯤ ꯀꯅꯥ ꯆꯠꯇꯣꯏꯅꯣ? ꯅꯪ ꯆꯠꯇꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯕꯕꯥ ꯆꯠꯇꯣꯏꯔോ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯇꯥꯎ ꯒꯣꯕꯤꯟ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯗꯨꯒꯤ ꯑꯍꯟꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯔꯝꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯕꯖꯥꯠꯅꯣ? ꯑꯗꯣ ꯆꯠꯂꯒꯗꯤ ꯑꯩ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯦ꯫ ꯕꯕꯥꯗꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯇꯅ ꯃꯃꯤꯠꯐꯥꯎ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯃꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛꯁꯤꯗ ꯑꯩ ꯉꯥꯏꯔꯝꯒꯦꯒ ꯉꯥꯏꯔꯝꯃꯨ꯫ ꯁꯥꯏꯀꯜ ꯑꯁꯦ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯧꯖꯤꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯐꯤꯔꯣꯜ ꯑꯃ ꯍꯣꯡꯇꯣꯛꯑꯒ ꯏꯁꯠ ꯂꯥꯎꯅ ꯊꯣꯔꯛꯑꯒꯦ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯍꯣꯏꯗ ꯑꯗꯨ ꯈꯔ ꯊꯨꯔꯣ, ꯃꯝꯁꯨ ꯃꯝꯁꯜꯂꯛꯑꯦ, ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯥꯅꯁꯨ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯁꯥꯏꯀꯜ ꯑꯗꯨ ꯄ꯭ꯔꯞ ꯌꯨꯝꯗ ꯊꯧꯖꯤꯜꯂꯒ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯍꯣꯡꯇꯣꯛꯑꯒ ꯂꯩꯇꯤꯕ ꯌꯥꯎꯔꯤꯕꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯎꯔꯨꯅꯕ ꯊꯣꯔꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯀꯨꯏꯅ ꯂꯩꯊꯔꯛꯀꯅꯨ, ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧ, ꯊꯛ ꯆꯥꯕꯒ ꯌꯥꯎꯔꯨꯅꯨ, ꯆꯠꯂꯣ ꯌꯥꯎꯕꯤꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒ ꯄꯨꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯏꯕꯥꯅꯤꯁꯤ ꯌꯥꯎꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯄꯣꯠꯂꯣꯏꯕꯗꯨ ꯂꯣꯏꯔꯛꯑꯝꯗꯥꯏ ꯃꯇꯝ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯌꯥꯝꯁꯨ ꯌꯨꯗꯨ ꯈꯔ ꯍꯩꯅꯔꯒ ꯊꯛꯄ ꯍꯧꯅꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯕꯕꯥꯅꯁꯨ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕꯗꯨꯒ ꯒꯤꯂꯥꯁ 2-3ꯗꯩ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯊꯛꯑꯝꯗꯦ꯫ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯏꯗꯣ ꯄꯣꯠꯂꯣꯏꯕꯗꯨ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30ꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯩꯗꯤ ꯇꯨꯔꯦꯟꯗ ꯏꯔꯨꯞꯄꯨꯔꯒꯦ ꯈꯟꯅ ꯀꯨꯝꯃꯛꯄꯁꯤꯗ ꯉꯁꯥꯏ ꯑꯩꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕ ꯒꯣꯕꯤꯟꯗꯣ ꯃꯥꯅ ꯑꯩꯁꯦ ꯈꯔ ꯂꯥꯞꯇꯛꯅ ꯂꯦꯞꯄꯒ ꯀꯧꯔꯛꯏ꯫ ꯂꯩꯕꯥꯛꯆꯥꯎ ꯉꯥꯏꯈꯣ, ꯏꯔꯨꯞꯄꯨꯈꯤꯅꯣ, ꯃꯣꯏꯅ ꯁꯤꯜꯂꯤꯕ ꯌꯨꯁꯤꯗꯤ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯅꯕ ꯈꯨꯠꯁꯦꯝꯅꯤ꯫ ꯑꯗꯨ ꯌꯨ ꯌꯣꯟꯐꯝ ꯏꯅꯦꯒꯤ ꯃꯅꯥꯛ ꯐꯥꯎꯗ ꯆꯠꯂꯨꯁꯤ, ꯑꯩ ꯃꯆꯥ ꯑꯃ ꯆꯤꯡꯉꯛꯀꯦ, ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯣꯏ ꯏꯃꯥꯟꯅꯕꯗꯨꯗ ꯒꯣꯕꯤꯟ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ ꯌꯨ ꯊꯛꯄ ꯗꯦꯕ ꯀꯔꯃ ꯌꯥꯎꯕ ꯂꯥꯛꯄ ꯅꯠꯇꯦ, ꯏꯇꯥꯎ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯎꯕ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯦ ꯈꯔ ꯊꯛꯑꯒꯗꯤ ꯏꯔꯨꯞꯄꯨꯔꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯈꯤꯅꯕꯅꯤ, ꯀꯣꯟꯅ ꯍꯌꯦꯡ ꯅꯪ ꯐꯖꯅ ꯊꯛꯆꯔꯣ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯒꯣꯕꯤꯟ ꯑꯃꯨꯛ ꯂꯩꯕꯥꯛꯆꯥꯎ ꯅꯪ ꯁꯨꯕ, ꯑꯩꯅꯕꯨ ꯍꯥꯏꯔꯒꯗꯤ ꯌꯥꯔꯔꯣꯏꯗꯕꯅꯤ, ꯂꯥꯛꯑꯣꯁꯦ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯛꯃꯟꯕꯗꯨꯗ ꯍꯣꯏꯁꯦ ꯂꯥꯛꯑꯣ, ꯀꯨꯏꯗꯤ ꯀꯨꯏꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯅ ꯑꯍꯜ ꯑꯃꯅ ꯐꯝꯕ ꯂꯩꯀꯥꯏꯒꯤ ꯕꯦꯟꯗꯔ ꯑꯗꯨꯗ ꯏꯕꯥꯅꯤꯁꯦ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫
Imanaba Gobinsu pit pit singbadagi maso yu ngaukhala'i. Ma yumda halasi haidana aina thiembada aiso awaba moirami. Kona usina sen aina thiemaga mase yumda hanminara'i. Aduga madi adai matsindagini. Aduna madi dum laihauri. Aidi mate kama muklak turini. Sumaise itomda lakpaduda lakagi ahalaman kharasu. Lambenda thengnarami moisu puloiba yaururaga halakpazani. Adumaina ase summang adumda lakpasida. Puloiba loikibada ngairiba mang aduda. Nupi mana kari nomadayda sum kolamba se aina urami. Ngayakte sumikubaduda isada madu ubada. Yamna hinadaba mapuomi. Misagado su nupi ni di kangaga. Numidango oibaga misakte kaya mayak singna laksan bangamamdi. Maso mi mana ukre kangaba kangde. Mang maning adumda sensan ki. Aisa sumadayda laybidu kiraktana haisidi moong matawri. Yumda salhurage pungso tara kar helai. Asumna ise yum tamna hatu tulami. Aduga ko yung gitungan get yoramda isidagi hauri. Ngasay na mi puloy ba yauru pada namba manam. Puloy bagi miraw manam si wangwang adayda siyalai. Ay sumaduda kay nuni asayda rubber may taba yauzaro. Kay may tazano hayda na sana. Kwalay lay na yengi. Tawada wadayda di may kukuba may taba di amata uti. Para probay sa tungan uksalagpada ko'y tungan mayasida. Utway na tawag kay gumakaraygi kung sina. Amukasun niya lagalay rami. Maduhek ubada isada mukasoy sa sway lao po mapuoki. Prapambay sa tungan dagi yung lomda sangagpada. Sagay ginilata si makuing kolomda. Sangkiba may na uhaw rami. Ay so kizada na sumangdali pagkababase kaurami. Babagay siya kaso thorai. Aduga baba na ibungan nasado may nungga matuok-tok trabo. Turian da irupak trabo nang mo nasado. Mayok-tok isi nang suhekta sang salaba mali. Ibe masalo na pwase may umukta oktualo. Aduga sumang sida ising karatambiyo. Aduga mukta saitalo. Prataba ni sumay na migi mataw mga pangtokpa yaururaga. Iru may tasaba tawda na imong dehekta sang sankibado. Salo turo hayda na baba na isiya da hayrami. Laycho kizada na mangtong lay-lay do na yengi. Baba sumapandali pagalay. Isiya na isi mayok tuwa lagay ising batin do na. Ay si iru siyang naluza tuwa mi. Aduga isi prap-prap imong dasangay. Aduga mana ina ting narikiba kaya do baba isi moida. Wari siya ina yamna tamni ngami. Aduga numidanggo ay baga para moidra kanna. Ay si wari do moida matatamamdana. Ay gikada sa ngagtunay siya dum hiptarami. Luri din numidang ahing nungyay sida higi sasi. Ahala sa nga gay ginakta ahan sa saprap yung na. Lepaga hikta layrami. Wana tang na maduay na mikap turok padaygi mangoy rami. Amukaso hektum salubada handag na. Ay na tumiba pamong sige kangka makada. Asiba malayre hayda na isi kina. Amukay si mikap tora ami. Sumadumay na isi hektum tabaga ahalama. Ay mang sida dum urami. Kuna tangga da isi kizaragda na tumtaba si ngamamde. Wakanda so kay nuni nga sige numisida. Ay mo na tawriba sing sibo. Tumtabaga ahalama sum uri sibo karigino kalami. Aduay na mikap turok pagido da kwa yungi mapansida. Sokpre karigumba kanagumba masakpa makonse tarei. Imongge miyoy sing sumuk matang ahing asida may ngaknarakhi. Miko badod ay wakanda karigumba makalai. Kadawazano nga sisi ako'y imong sibo. Natraga ay napuloy ba yauro ba halagpaduda. Kari inara abazano ay gitungda. Matawasum na kiwa kaya galoy na ahing duma. Ay setong masukya yaramdi. Nung hengaan magababa na sokoy da sum na hayrei. Ngarang si kailak no kang dine hektum baga. Isada karino man hekta nami. Isano pa lebak zaong na ahing halagpada kariloy na ragala abazano hayrei. Baba na dum na halagpadu da isong ngarang ay nateng narakiba. Wari singdo tammagi ka na baba da sum na hay. Baba ngarang do ay noy da wakara tamdrabani. Ado ay hujik tammagi. Ngarang ay napuloy ba halagpada manglum da nupiyama. Karino makwalhaw ba daw na tahawi. Ado ako'y tunggan na sayok sa lagpada mo. Mi puloy ba manam si wangwang siyalay. Ay nasay da rubber may tabra kari may taba zano yengo ba daso. May taba di amata uti. Ado mana baba ako'y tunggan sida utway gumba. Kay gumakraso ngarang tahaw ba ni. Hawdiso tari ba kang dedo na karino kang dre. Noy da nata namang nga sida so ahalaman na. Ay si kwatanta na ba daw na tawi. Kay gino kang de tawi iba sing sibo hangami. Baba na mo kayo na ibungan ng nangangito po. Adude mangda karino makwalhauri ba nupido na kana. Aduga tunga na karino matahawi harido na. Madu na kariwari ba. Laway pa ka toga yengo si. Hawdiso tari ba yengo si lawa hayta na. Babagay ka tunga na toga yengo ba da. Ngarang tahaw ba utway sing adu ma.
ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯗꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯗꯤ ꯃꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ꯫ ꯀꯩꯅꯣ ꯁꯤꯕꯨ ꯃꯤꯒꯤ ꯊꯧ ꯇꯧꯈꯤꯕꯒꯤ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯁꯔꯨ ꯋꯥꯌꯨ ꯎꯠꯋꯥꯏꯗꯨ ꯅꯠꯇ꯭ꯔꯅꯤ? ꯍꯩ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯇꯧꯔꯝꯃꯤꯁꯤ ꯍꯥꯏꯗꯅ ꯕꯕꯥꯗꯤ ꯐꯤꯡꯂꯥꯎꯅ ꯁꯥꯎꯒꯠꯈꯤꯗꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯈꯤ꯫ ꯕꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯕꯕꯥ ꯃꯤ ꯇꯥꯅꯤ ꯇꯞꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯤ ꯇꯥꯅꯕꯅꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤ, ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯨꯅ ꯅꯁꯥꯅ ꯇꯧꯔꯝꯃꯤꯁꯤ ꯂꯧꯊꯣꯛꯆꯔꯨ ꯂꯥꯛꯎ, ꯅꯠꯇ꯭ꯔꯒꯗꯤ ꯀꯌꯥ ꯃꯑꯣꯡ ꯇꯥꯔꯣꯏꯀꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯁꯨꯝ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯕꯗꯨꯗ ꯕꯕꯥꯒꯤ ꯁꯥꯒꯩꯒꯤ ꯃꯤꯁꯨ ꯊꯣꯡꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯏꯁꯨ ꯇꯧꯔꯝꯃꯤꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯁꯥꯒꯩꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯊꯣꯡꯅꯔꯛꯏ, ꯑꯗꯨꯒ ꯃꯣꯏꯁꯨ ꯇꯧꯔꯝꯃꯤꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯀꯅꯥꯅ ꯁꯤꯕꯨ ꯇꯧꯅꯒꯦ, ꯁꯤꯗꯤ ꯃꯤꯇꯣꯞꯅ ꯃꯥꯟꯗꯦ, ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯕ ꯃꯤꯅꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩꯒꯤ ꯏꯅꯦ ꯂꯦꯇꯥ ꯃꯌꯥꯝꯅ ꯊꯣꯡꯅꯔꯛꯄꯗꯨ ꯃꯥꯗꯤ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯔꯛꯇꯦ꯫ ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯃꯤꯅꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯑꯗꯨꯗ ꯇꯧꯔꯝꯃꯤꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯡꯗꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯁꯥꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈꯤ꯫ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ, ꯕꯕꯥꯁꯦ ꯑꯍꯟꯒ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯥꯎꯍꯟꯕꯁꯤ ꯃꯁꯥꯗ ꯀꯣꯟꯅ ꯐꯠꯇꯕ ꯑꯣꯜꯂꯛꯀꯅꯤ, ꯅꯪꯅꯁꯨ ꯕꯕꯥꯗ ꯁꯥꯎꯗꯅꯕ ꯈꯔ ꯊꯦꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯆꯦ ꯕꯕꯥꯁꯦ ꯍꯟꯗꯛꯇꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯗꯨꯗꯒꯤ, ꯈꯪꯗ꯭ꯔꯦꯁꯨ ꯕꯕꯥꯒꯤ ꯃꯇꯧꯁꯦ ꯀꯔꯝꯅ ꯊꯦꯝꯒꯗꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯊꯣꯡꯒꯥꯟꯗ ꯇꯧꯁꯤꯜꯂꯝꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯕꯕꯥꯅ ꯁꯥꯎꯗꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕꯤ ꯊꯣꯡꯒꯥꯟꯗ ꯂꯨꯝꯗꯨꯅ ꯁꯪꯉꯒ ꯂꯩꯕꯗ ꯁꯥꯒꯩꯒꯤ ꯏꯅꯦ ꯂꯇꯥ ꯃꯁꯥꯃꯛ ꯃꯣꯏ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯑꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯀꯩꯅꯣ ꯇꯧꯁꯟꯒꯦ ꯇꯧꯔꯝꯕꯗꯒꯤ ꯕꯕꯥꯅ ꯍꯦꯛ ꯀꯅꯥꯅꯣ ꯂꯇꯥ ꯅꯪꯂꯥ ꯍꯥꯏꯗꯅ ꯂꯥꯎꯔꯨꯕꯗꯒꯤ ꯄ꯭ꯔꯞ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯈꯤ ꯍꯥꯏ꯫ ꯕꯕꯥꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯣꯡꯉꯥꯜꯂꯒ ꯃꯥ ꯈꯪꯅꯤ ꯍꯥꯏꯗꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯅ ꯏꯅꯦ ꯂꯇꯥ ꯀꯧꯊꯣꯛꯑꯒ ꯉꯔꯥꯡꯒꯤꯗꯨ ꯅꯪꯅꯦ ꯑꯩꯅ ꯎꯍꯧꯔꯕꯅꯤ ꯍꯥꯏꯗꯅ ꯃꯥ ꯃꯁꯥꯗ ꯒꯤꯠ ꯂꯥꯎꯅ ꯅꯝꯃꯝꯃꯤ꯫ ꯃꯗꯨꯐꯥꯎ ꯏꯅꯦ ꯂꯇꯥ ꯌꯥꯝꯅ ꯁꯥꯎꯅ ꯕꯕꯥꯗ ꯃꯥ ꯅꯠꯇꯦ, ꯃꯥꯗꯤ ꯉꯔꯥꯡ ꯃꯁꯥ ꯉꯝꯗꯗꯅ ꯑꯗꯨꯝ ꯇꯨꯝꯃꯤ, ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯅ ꯕꯕꯥꯗ ꯃꯔꯩ ꯌꯦꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯗꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯍꯦꯛ ꯊꯥꯔꯨꯏ꯫ ꯕꯕꯥꯅ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯕꯕꯥꯗ ꯅꯪ ꯈꯪꯉꯦ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ, ꯁꯥꯒꯩꯒꯤ ꯏ ꯃꯔꯤ ꯑꯣꯏꯔꯒꯁꯨ ꯅꯪ ꯂꯦꯝꯅ ꯊꯥꯔꯨꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯒ ꯆꯪꯈꯤ꯫ ꯕꯕꯥꯅ ꯇꯧꯔꯤꯕꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯕꯕꯥꯒꯤ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯟꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯕꯕꯥꯅ ꯏꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯏ ꯍꯥꯏꯗꯅ ꯏꯆꯦꯗ ꯏꯃꯥꯒꯤ ꯐꯣꯇꯣꯗꯨꯗ ꯍꯩ ꯂꯩ ꯂꯥꯏꯒꯤ ꯑꯣꯏꯕ ꯙꯨꯞ ꯀꯦꯟꯗꯜ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯥꯏ ꯈꯣꯏꯔꯝꯃꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗ ꯆꯥꯛ ꯇꯣꯛꯅꯔꯒ ꯑꯩꯈꯣꯏꯁꯦ ꯐꯃꯨꯡꯗ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯔꯦ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯃꯤꯠꯇꯨ ꯊꯦꯡꯉꯐꯥꯎ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯄꯨꯡ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯇꯨꯝꯊꯒꯦ ꯇꯧꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯃꯈꯣꯟꯁꯦ ꯕꯕꯥꯅ ꯇꯥꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯗꯨꯗ ꯏꯉꯛ ꯀꯩꯅꯣꯅꯦ ꯀꯅꯥꯅꯣꯅꯦ ꯀꯞꯄꯤꯁꯤꯕꯣ, ꯃꯄꯥꯟꯗ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯖꯥꯔꯣ, ꯃꯃꯥꯒꯤ ꯐꯣꯇꯣꯗ ꯉꯁꯥꯏ ꯍꯩ ꯂꯩ ꯈꯔ ꯀꯠꯈꯤꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯔꯥ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯃꯪꯒꯣꯟꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯑꯣꯜꯂꯒ ꯐꯝꯃꯒ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯕꯕꯥꯗꯤ ꯃꯃꯤꯠꯀ ꯈꯔ ꯁꯣꯛꯆꯜꯂꯛꯄꯒ ꯏꯆꯦ ꯑꯣꯏꯔꯤꯕꯣꯏ ꯅꯤꯡꯗꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯗꯨꯗ ꯐꯝꯃꯒ ꯀꯞꯄꯒ ꯂꯩꯔꯕꯣ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯄꯨꯡ ꯊꯦꯡꯉꯦ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯁꯨꯝ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯕꯗ ꯅꯨꯄꯤꯗꯣ ꯃꯃꯥꯏꯗꯣ ꯂꯨꯛꯊꯔꯝꯕꯗꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯄꯠꯊ ꯄꯨꯝꯊꯔꯕ ꯁꯛꯇꯝ ꯑꯃꯒꯨꯝ ꯕꯕꯥꯗ ꯑꯣꯟꯁꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯅꯣꯛꯁꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯕꯕꯥꯁꯨ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯜꯂꯛꯏ꯫ ꯑꯩꯁꯨ ꯀꯩꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯅ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯕꯗ ꯕꯕꯥꯁꯦ ꯃꯃꯥꯡ ꯊꯣꯡꯗꯨꯒꯤ ꯃꯄꯥꯗ ꯐꯝꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄ꯭ꯔꯞ ꯆꯪꯁꯜꯂꯒ ꯕꯕꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯕꯕꯥ, ꯏꯆꯦ ꯕꯕꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯗꯅ ꯏꯆꯦꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯏꯆꯦꯒ ꯑꯩꯒ ꯇꯧꯔꯒ ꯕꯕꯥꯁꯦ ꯇꯞꯅ ꯍꯨꯒꯠꯄꯤꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯨꯁꯟꯕꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯕꯕꯥꯁꯦ ꯃꯁꯥꯗ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯂꯧꯔꯒ ꯕꯕꯥꯗ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯆꯤꯟ ꯅꯅꯥꯎ ꯃꯄꯥꯟꯗ ꯊꯣꯛꯎꯔꯅꯨ, ꯃꯄꯥꯟꯗ ꯀꯔꯤꯅꯣꯃ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒ ꯑꯩꯒꯅꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯩꯅ ꯕꯕꯥꯗ ꯕꯕꯥ ꯀꯩꯅꯣ ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤꯅꯤ,
ꯃꯄꯥꯟꯗ ꯊꯣꯛꯎꯅꯨ ꯀꯔꯤꯅꯣꯃ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯒ ꯕꯕꯥ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯗꯗꯤ ꯀꯩꯒꯨꯝꯕ ꯀꯤꯕ ꯑꯃꯗꯤ ꯄꯣꯛꯏ ꯑꯩꯅ ꯃꯄꯥꯟꯗ ꯌꯦꯡꯉꯨꯕꯗꯣ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨ ꯏꯆꯦꯒ ꯑꯩꯒꯅ ꯕꯕꯥꯁꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯛꯑꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯏꯆꯦꯒ ꯑꯩꯒ ꯑꯗꯨꯝ ꯂꯩꯔꯛꯑꯝꯃꯤ꯫ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯀꯧꯔꯒꯁꯨ ꯕꯕꯥꯁꯦ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯅ ꯂꯇꯥꯒ ꯈꯟꯅꯔꯨꯔꯤꯁꯤ ꯃꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦ꯫ ꯃꯤꯇꯣꯞ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤ ꯃꯥ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯒꯩꯒꯤ ꯃꯤ ꯑꯣꯏꯔꯨꯗꯅ ꯑꯩꯈꯣꯏꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯥꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯒꯩꯒꯤ ꯃꯤꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯣꯏ꯫ ꯑꯗꯣ ꯂꯩꯕꯥꯛꯆꯥꯎ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯊꯦꯡ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯄꯨꯛꯊꯣꯛꯇ ꯊꯣꯛꯎꯔꯅꯨ꯫ ꯃꯤꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ꯫ ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯄꯥꯁꯦ ꯈꯔ ꯌꯦꯡꯁꯟꯕꯤꯔꯣ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯕꯕꯥꯁꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯃꯁꯥꯗ ꯈꯨꯗꯣꯡ ꯊꯤꯕꯗꯤ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯗꯨꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯁꯤꯗ ꯑꯗꯨꯝ ꯅꯨꯄꯤ ꯑꯃ ꯀꯞꯇꯅ ꯆꯠꯇꯣꯔꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯊꯦꯡꯉꯛꯑꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯆꯪꯉꯒꯦꯅ ꯇꯧꯔꯛꯄꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟ ꯙꯔꯤ ꯃꯊꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯕꯥꯒꯤ ꯃꯃꯤꯡꯁꯤ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯃꯤ ꯑꯃꯠꯇ ꯈꯨꯝꯃꯝꯗꯦ꯫ ꯀꯧꯔꯛꯏꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯄ ꯅꯠꯇꯦ, ꯇꯞꯅ ꯇꯞꯅ ꯀꯧꯔꯛꯏꯅꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯗ ꯊꯣꯛꯎꯔꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯏꯆꯦꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗꯁꯨ ꯃꯄꯥꯟꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯕꯕꯥꯅꯁꯨ ꯑꯁꯤꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯣꯔꯦ, ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯗꯥꯏ ꯀꯗꯥꯏꯗ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯌꯨꯝ ꯑꯁꯤ ꯈꯔ ꯉꯥꯛꯊꯣꯛ ꯁꯦꯡꯇꯣꯛꯗ꯭ꯔꯕꯗꯤ ꯐꯔꯛ ꯑꯃ ꯇꯥꯔꯛꯑꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯏꯃꯨꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛ ꯁꯦꯡꯇꯣꯛꯄ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯈꯤ ꯏꯃꯨꯡꯁꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯁꯨ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯟꯗꯒꯤ ꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯅꯦ ꯂꯇꯥꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯅꯕ ꯊꯣꯔꯛꯄꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯀꯧꯗꯦ, ꯃꯥꯁꯨ ꯀꯧꯔꯛꯇꯦ꯫ ꯃꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯠꯈꯤꯅꯕ ꯒꯣꯡꯒꯣꯡ ꯃꯃꯥꯡ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯩꯁꯨ ꯃꯥꯅꯗꯤ ꯍꯦꯜꯍꯜꯂꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯈꯣꯡꯊꯥꯡꯁꯤ ꯊꯨꯅ ꯒꯞ ꯒꯞ ꯊꯥꯡꯉꯒ ꯃꯥꯅ ꯍꯥꯡꯒꯠꯂꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯛ ꯁꯣꯔꯣꯛ ꯃꯇꯣꯟ ꯌꯧꯍꯧꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯃꯐꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯨꯍꯣꯡꯐꯝꯗꯁꯨ ꯃꯌꯥꯝꯁꯦ ꯊꯛꯄꯒ ꯆꯥꯕꯒ ꯇꯧꯅꯔꯤ꯫ ꯃꯗꯨꯗꯩꯗꯤ ꯌꯨꯝꯒꯤ ꯋꯥꯈꯜꯗ ꯃꯌꯥꯝꯅ ꯂꯥꯡꯗꯨꯅ ꯊꯛꯄꯤ ꯆꯥꯕꯤ ꯇꯧꯔꯤꯗꯣ ꯏꯁꯥꯗ ꯕꯤꯠ ꯑꯃ ꯏꯂꯩ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯗ ꯆꯥꯅꯕ ꯄꯨꯊꯣꯔꯛꯏꯗꯣ ꯈꯔ ꯆꯥꯔꯒ ꯌꯨ ꯊꯛꯄꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ, ꯏꯇꯥꯎ ꯂꯩꯕꯥꯛꯆꯥꯎ ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯕꯣ? ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯌꯨ ꯊꯛꯄꯁꯨ ꯌꯥꯎꯗꯦ꯫ ꯀꯩꯅꯣ ꯃꯌꯥꯝꯅ ꯄꯨꯜ ꯂꯥꯡꯉꯤꯁꯤ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯜꯂꯨꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯃꯣꯏꯗ ꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯇꯥꯎꯁꯤꯡ ꯁꯥꯒꯩꯒꯤ ꯃꯤꯅ ꯐꯠꯂꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯝ ꯑꯃ ꯏꯈꯪ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯝꯅꯔꯤ꯫ ꯁꯥꯒꯩꯒꯤ ꯏꯅꯦ ꯑꯃ ꯕꯕꯥꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ 이네ꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯣꯠ ꯅꯩꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯩ ꯌꯨ ꯆꯥꯛ ꯑꯃꯇ ꯊꯛꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯂꯩꯕꯥꯛꯆꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯕꯨ ꯅꯣꯏ ꯁꯥꯒꯩꯒꯤ ꯃꯤꯅ ꯃꯤꯁꯦ ꯌꯥꯝꯅ ꯐꯅꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨ ꯏꯇꯥꯎ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ, ꯃꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯦ ꯀꯨꯏꯅꯗꯤ ꯄꯨꯟꯁꯤꯒꯟꯗꯕꯅꯤ꯫ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯃꯗꯒꯤ ꯑꯗꯨꯝ ꯄꯠ ꯂꯥꯎꯅ ꯇꯠꯄꯅꯤ꯫ ꯑꯗꯨ ꯅꯪꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯁꯦ ꯐꯥꯊꯕꯤꯔꯛꯏ꯫ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯗ ꯄꯨꯡꯁꯨ ꯈꯔ ꯑꯗꯨم ꯊꯦꯡꯉꯦ꯫ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝꯗ ꯌꯧꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯒꯦꯠꯇꯒꯤ ꯌꯨꯝꯂꯣꯝꯗ ꯃꯥꯏꯁꯤꯅ ꯑꯣꯟꯁꯤꯜꯂꯒ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯁꯦ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯅꯨꯡꯗꯨꯝ ꯑꯃ ꯈꯨꯡꯒꯠꯂꯒ ꯅꯨꯄꯤꯗꯣ ꯇꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯝꯃꯝꯃꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈꯤ꯫ ꯕꯕꯥ ꯏꯆꯦꯅꯁꯨ ꯀꯩꯅꯣꯅꯦ ꯀꯅꯥꯅꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥ ꯏꯆꯦ ꯃꯣꯏꯗ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯀꯔꯥꯏꯋꯥꯏꯗꯅꯣ ꯅꯨꯄꯤꯗꯨꯅ ꯆꯪꯈ꯭ꯔꯤꯕꯗꯣ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯅꯤꯡ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗꯅ ꯑꯃꯨꯛ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯆꯦꯡ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯆꯦꯡꯐꯨꯁꯤ ꯒꯣꯔꯣꯡ ꯂꯥꯎꯅ ꯑꯣꯟꯊꯔꯛꯇꯨꯅ ꯃꯈꯥꯗ ꯆꯦꯡꯒ ꯀꯩꯒ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏꯔꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯨꯕꯗ ꯑꯗꯨꯃꯥꯏꯅ ꯑꯉꯛꯄ ꯃꯑꯣꯡ ꯇꯧꯔꯝꯕꯗꯒꯤ ꯕꯕꯥꯅ ꯁꯥꯒꯩꯒꯤ ꯑꯍꯟꯁꯤꯡ ꯑꯃꯨꯛ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ, ꯅꯣꯏꯒꯤꯁꯤ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯅꯒꯦꯒ ꯆꯥꯝꯊꯣꯛꯅꯔꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯅꯤ ꯍꯥꯏꯔꯛꯄꯗ ꯕꯕꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯩꯗꯧꯕꯩ ꯆꯥꯝꯊꯣꯛꯅꯗꯣꯏꯅꯣ? ꯃꯥꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯤ
ꯑꯩ ꯁꯥꯒꯩꯒꯤ ꯏꯁꯣꯔ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯠꯊꯣꯛꯎꯅꯤ, ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯕꯕꯥꯅ ꯂꯝ ꯑꯃꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯁꯣꯔ ꯂꯥꯏꯁꯪ ꯑꯣꯏꯅ ꯆꯥꯎꯅ ꯁꯥꯔꯒ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯕꯕꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯁꯣꯔꯗ ꯀꯠꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯤꯗꯨꯁꯨ ꯁꯥꯒꯩꯒꯤ ꯃꯤ ꯑꯣꯏꯕꯅꯤꯅ ꯁꯥꯒꯩꯒꯤ ꯏꯁꯣꯔ ꯑꯗꯨꯗ ꯕꯕꯥꯅ ꯀꯠꯊꯣꯛꯎꯕꯗꯨꯗ ꯊꯨꯅ ꯇꯦꯡꯕꯥꯜꯂꯝꯃꯤ꯫ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯁꯥꯗ ꯏꯁꯣꯔꯒꯤ ꯆꯩꯊꯦꯡ ꯃꯊꯪ ꯃꯊꯪ ꯄꯤꯔꯛꯄꯗꯒꯤ ꯃꯥꯅꯁꯨ ꯍꯟꯕ ꯂꯦꯞꯄ ꯇꯧꯗꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯑꯅꯥꯕ ꯑꯔꯨꯕ ꯑꯃ ꯑꯣꯜꯂꯛꯇꯅ ꯍꯧꯖꯤꯛꯀꯤ ꯁꯥꯒꯩꯒꯤ ꯂꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯈꯤꯗꯦ꯫ ꯃꯥꯅ ꯂꯩꯇꯕ ꯅꯨꯃꯤꯠꯁꯤꯐꯥꯎ ꯁꯥꯒꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯏꯅꯣꯝꯆꯥ ꯑꯃꯁꯨ ꯁꯣꯔꯥꯠ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯝꯕꯂꯩ ꯑꯣꯏꯅ ꯄꯔꯤꯡ ꯑꯣꯏꯅ ꯁꯥꯠꯄ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣꯃ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ꯫ ꯁꯣꯔꯥꯠꯀ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯁꯤꯡꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯏꯝꯐꯥꯜꯗ ꯃꯐꯝ ꯀꯌꯥꯗ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯉꯥꯡ ꯎꯅꯕ ꯀꯨꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯃꯇꯝ ꯈꯔ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯃꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛꯇꯣ ꯄꯥꯏꯔꯨꯔꯅꯤ ꯍꯥꯏꯗꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯩꯁꯨ ꯊꯕꯛ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯒꯦ ꯍꯥꯏꯗꯅ ꯍꯥꯟꯅ ꯃꯣꯏ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯍꯥꯏꯔꯨꯕꯗ ꯃꯣꯏ ꯃꯌꯥꯝꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯃꯤꯅ ꯄꯥꯏꯔꯝꯕ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ꯫ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯨꯅꯤ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯃꯗꯨ ꯄꯥꯏꯗ꯭ꯔꯤ, ꯁꯤꯒꯤꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯅꯧꯕ ꯃꯀꯣꯛꯇꯒꯤ ꯁꯨꯕ ꯍꯧꯒꯗꯕ ꯊꯕꯛꯇꯨ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯐꯖꯅ ꯌꯥꯎꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯍꯣꯏ ꯃꯇꯠ ꯌꯥꯎꯗꯣꯏ ꯁꯔꯨꯛ ꯐꯖꯅ ꯃꯐꯝ ꯈꯪꯕꯗꯨꯗꯒꯤ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯃꯇꯝ ꯈꯔ ꯉꯥꯏꯅꯔꯕ ꯃꯇꯨꯡ ꯐꯣꯟꯗ ꯃꯣꯏꯅꯁꯨ ꯑꯩ ꯂꯥꯛꯄ ꯌꯥꯔꯦ, ꯊꯕꯛ ꯍꯧꯗꯣꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯝꯐꯥꯜꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯉꯟꯅ ꯅꯨꯄꯤ ꯊꯤꯍꯧꯔꯕꯅꯤꯅ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯁꯨ ꯑꯗꯨꯝ ꯆꯥꯎꯔꯦ꯫ ꯑꯗꯨꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯅꯨꯡꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯗꯣꯔꯤꯅꯤ꯫ ꯑꯩꯅꯁꯨ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯏꯆꯥ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗ ꯑꯩꯅ ꯐꯖꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯕꯕꯥ ꯂꯥꯡꯐꯩꯗ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯣ ꯍꯥꯏꯗꯅ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯁꯦ ꯀ꯭ꯂꯥꯁ 8 ꯃꯨꯛ ꯇꯝꯂꯤ꯫ ꯏꯆꯥ ꯅꯨꯄꯤꯗꯨꯅꯁꯨ ꯕꯕꯥ ꯍꯜꯂꯛꯄꯗ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯂꯩꯕꯤꯌꯨ, ꯂꯦꯞꯇꯣꯞ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯀꯥꯏꯗꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯩꯁꯨ ꯂꯩꯕꯗꯣ ꯉꯝꯗꯕ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯒꯗꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯆꯧꯕ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁ ꯑꯃ ꯅꯧꯅ ꯇꯞꯊꯣꯛꯄꯒꯤ ꯊꯕꯛꯅꯤ꯫ ꯏꯝꯐꯥꯜ ꯃꯌꯣꯟꯗꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯄꯨꯟꯅ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯌా ꯁꯥꯁꯤꯒꯦ, ꯊꯕꯛꯇꯤ ꯑꯆꯧꯕ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯃꯃꯟ ꯇꯨꯃꯟ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯇꯨꯞꯊꯣꯛꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯑꯗꯨꯗ ꯊꯕꯛꯇꯣ ꯁꯨꯔꯁꯤ ꯍꯥꯏꯗꯅ ꯊꯕꯛꯇꯣ ꯄꯥꯏꯕ ꯍꯧꯔꯛꯄꯁꯤꯗ ꯃꯊꯪ ꯕꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯈꯤ, ꯆꯤꯡꯃꯥꯟ ꯂꯝꯕꯦꯜ ꯑꯃꯨꯛ ꯆꯠꯄ ꯌꯥꯔꯛꯑꯣꯏ꯫ ꯑꯗꯨꯅ ꯊꯕꯛꯁꯦ ꯑꯃꯨꯛ ꯃꯇꯝ ꯁꯥꯡꯅ ꯍꯦꯛ ꯑꯃꯨꯛ ꯍꯦꯛ ꯄꯣꯠ ꯆꯩ ꯐꯪꯗꯕ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯇꯝꯁꯦ ꯂꯦꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯕꯛꯁꯨ ꯁꯨꯗꯕꯅꯤꯅ ꯃꯣꯏꯅ ꯄꯩꯁꯥꯁꯨ ꯀꯌꯥ ꯄꯤꯔꯛꯇꯦ꯫ ꯀꯣꯟꯅ ꯊꯪꯗꯩꯗ ꯁꯨꯝ ꯊꯕꯛꯇꯣ ꯁꯨꯖꯜꯂꯛꯄꯗꯒꯤ ꯇꯞꯅ ꯊꯕꯛꯇꯣ ꯁꯨꯝ ꯃꯈꯥ ꯁꯨꯝ ꯇꯥꯊꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯄꯨꯂꯤꯁ ꯈꯔꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯂꯩ, ꯃꯣꯏꯁꯨ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛꯇꯣ ꯁꯨꯝ ꯁꯨꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯊꯕꯛ ꯁꯨꯔꯤꯔꯣ ꯁꯨ ꯍꯥꯏꯔꯝꯃꯒ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯇꯨꯡ ꯂꯩꯊꯣꯛ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯕꯛ ꯁꯨꯝ ꯁꯨꯅ ꯑꯩꯅꯁꯨ ꯃꯣꯏꯗ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯌꯥꯝꯅ ꯈꯪꯅꯕꯩ ꯃꯑꯣꯡꯗ ꯊꯕꯛ ꯁꯨꯔꯤꯔꯣ ꯁꯨ ꯀꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯣ? ꯑꯩꯗꯤ ꯁꯨꯝ ꯄꯥꯈꯠꯂꯛꯑꯦ, ꯑꯩꯈꯣꯏ ꯐꯔꯛ ꯇꯥꯅꯤꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏ ꯑꯇꯩꯁꯤꯡꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯣꯏꯕꯖꯥꯔꯣ ꯍꯥꯏꯅꯔꯛꯏ꯫ ꯑꯗꯨꯒ ꯑꯗꯥꯏꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯨ ꯎꯍꯧꯕ꯭ꯔꯥ ꯍꯪꯉꯨꯕꯗ ꯃꯣꯏꯅꯁꯨ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣ ꯎꯗꯦ ꯈꯨꯝꯃꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛꯇꯨꯁꯨ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠ ꯇꯥꯔꯦ, ꯃꯩꯁꯨ ꯑꯗꯨꯝ ꯉꯥꯟꯅ ꯊꯥꯜꯂꯒ ꯊꯕꯛꯇꯨ ꯁꯨꯔꯤꯅꯤ꯫ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯄꯨꯡ 8-9 ꯐꯥꯎ ꯃꯝꯃꯁꯨ ꯊꯕꯛ ꯑꯗꯨꯝ ꯁꯨꯏ꯫ ꯃꯌꯥꯝꯁꯦ ꯊꯕꯛꯁꯦ ꯃꯥꯒꯤ ꯁꯨꯔꯤꯉꯩ ꯍꯟꯗꯛꯁꯨ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯊꯕꯛ ꯁꯨꯔꯤꯔꯣ ꯁꯨ ꯀꯟꯅ ꯁꯨꯀꯣ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤꯁꯦ ꯇꯨꯡ ꯍꯦꯛ ꯑꯣꯟꯊꯣꯛꯎꯕꯗ ꯑꯃꯨꯛ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯗꯤ ꯊꯕꯛ ꯁꯨꯔꯤꯗꯣ ꯑꯩꯈꯣꯏ ꯃꯤ 8-9 ꯃꯨꯛꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯎꯍꯧꯗ꯭ꯔꯤꯁꯤꯅꯤ ꯃꯈꯣꯟ ꯈꯛ ꯇꯥꯔꯒ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯩꯅꯣꯍꯦ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯀꯣ ꯑꯁꯥꯏꯁꯦ ꯍꯥꯏꯗꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯄꯣꯞ ꯊꯥꯗꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯅꯦ ꯍꯥꯏꯗꯅ ꯑꯗꯥꯏꯗ
ꯑꯩꯈꯣꯏꯁꯦ ꯃꯤ ꯆꯥꯏꯊꯣꯛꯅꯔꯒ ꯊꯤꯔꯝꯃꯤ꯫ ꯉꯛꯂꯤꯕ ꯑꯃꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯗꯤ ꯃꯣꯏꯗꯤ ꯇꯥꯗ ꯎꯗꯕꯗꯧꯅ ꯃꯣꯏꯗꯤ ꯇꯨꯃꯤꯟ ꯂꯩ꯫ ꯅꯨꯄꯤꯗꯨꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯐꯪꯗꯕꯗꯒꯤ ꯄꯨꯂꯤꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯑꯃꯨꯛ ꯆꯪꯁꯜꯂꯒ ꯍꯨꯖꯨꯔ ꯑꯁ꯭ꯋꯥꯏꯗ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯑꯝꯕ꯭ꯔꯅꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯄꯨꯂꯤꯁꯇꯨꯅꯁꯨ ꯀꯩꯅꯣꯅꯦ ꯅꯣꯏ ꯀꯥꯡꯕꯨꯅ ꯉꯔꯥꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯍꯪꯉꯤꯁꯤ ꯅꯣꯏ ꯄꯨꯂꯞ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯨꯖꯨꯔ ꯅꯠꯇꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯦ꯫ ꯉꯔꯥꯡꯁꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯨꯡ ꯍꯦꯛ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗꯅ ꯀꯅꯥꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯔꯒ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯤꯁꯦ ꯃꯁꯤꯕꯨ ꯑꯉꯛꯄ ꯑꯃꯗꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯗꯨ ꯎꯍꯧꯔꯒꯗꯤ ꯅꯣꯏꯗ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯎꯍꯧꯗꯕꯒꯤꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯣꯏꯗ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯁ꯭ꯋꯥꯏꯗ ꯂꯥꯏꯁꯪ ꯑꯃꯗꯤ ꯂꯩꯔꯝꯕꯅꯤ ꯃꯗꯨ ꯊꯕꯛ ꯁꯨꯔꯛꯀꯗꯣꯔꯦ ꯍꯥꯏꯗꯅ ꯇꯛꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯃꯗꯤ ꯅꯣꯏꯗ ꯍꯥꯏꯕꯤꯍꯧꯔꯒꯦ ꯑꯇꯩꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯋꯥ ꯑꯃ ꯇꯥꯅꯔꯝꯃꯤ꯫ ꯁ꯭ꯋꯥꯏꯗ ꯂꯥꯏꯁꯪ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯁꯪ ꯑꯗꯨ ꯂꯧꯊꯣꯛꯎꯕꯗꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯏꯁꯣꯔꯗꯨ ꯊꯣꯔꯛꯑꯕꯖꯥꯔꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯪꯅꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯑꯝꯃꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯖꯞ ꯂꯦꯞꯈꯤ ꯍꯥꯏꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯑꯃꯨꯛ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯊꯦꯡꯗꯅ ꯑꯃꯨꯛ ꯊꯕꯛꯇꯨ ꯁꯨꯔꯒ ꯄꯨꯡ 12 ꯑꯗꯥꯏꯗ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯣꯏ ꯇꯨꯝꯅꯗ꯭ꯔꯤꯕꯣ ꯍꯥꯏꯗꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯆꯦꯟꯊꯣꯛꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯁꯨ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯤꯟ ꯊꯤꯔꯒ ꯀꯅꯥꯅꯣ ꯅꯨꯡꯇꯤꯒꯤ ꯀꯧꯔꯛꯏꯁꯦ ꯍꯥꯏꯗꯅ ꯉꯥꯡꯉꯨꯏ꯫ ꯃꯗꯨꯗ ꯑꯍꯟꯁꯤꯡꯅ ꯑꯉꯥꯡ ꯑꯗꯨꯗ ꯀꯩꯅꯣꯅꯦ ꯑꯗꯨꯃꯥꯏꯅ ꯆꯤꯟꯒ ꯊꯤꯗꯅ ꯉꯥꯡꯉꯨꯅꯣ ꯂꯥꯏꯇꯤꯟ ꯆꯠꯄ ꯑꯣꯏꯔꯝꯃꯒꯗꯤ ꯅꯪ ꯐꯔꯛ ꯇꯥꯅꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯈꯤ ꯑꯣ ꯃꯤ ꯅꯠꯇ꯭ꯔꯦ ꯃꯁꯤ ꯂꯥꯏꯒꯨꯝꯕ ꯀꯔꯤꯅꯣꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯊꯕꯛꯇꯣ ꯑꯗꯨꯝ ꯁꯨꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯁꯤꯒꯦ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯕꯣꯛꯇꯨ ꯃꯥꯏꯕꯤꯅꯤ ꯈꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯂꯧꯈꯠꯂꯨꯔꯒ ꯑꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯕꯗꯒꯤ ꯑꯍꯜ ꯑꯕꯣꯛꯇꯨꯅ ꯃꯨꯟꯅ ꯂꯥꯏꯔꯝ ꯇꯤꯂꯝ ꯈꯪꯇꯣꯛꯑꯒ ꯑꯗꯥꯏꯗ ꯂꯥꯏ ꯈꯨꯔꯝꯕꯤꯔꯝꯃꯤ꯫ ꯑꯕꯣꯛꯇꯣ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ ꯑꯕꯣꯛꯇꯨꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯈꯨꯔꯝꯈꯤꯕꯗꯒꯤ ꯅꯨꯄꯤꯗꯣ ꯑꯗꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯕꯛꯇꯨꯕꯨ ꯄꯥꯟꯅꯔꯤꯕ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯅꯣꯏ ꯑꯁ꯭ꯋꯥꯏꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯏꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯑꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯀꯧꯔꯒ ꯂꯩꯔꯦ ꯃꯁꯛꯁꯨ ꯎꯒꯦ ꯐꯪꯗꯦ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯈꯨꯔꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯗꯒꯤ ꯊꯤꯀꯥꯗꯥꯔ ꯑꯗꯨꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯃꯥꯅꯁꯨ ꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯣ ꯐꯔꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯗꯅ ꯏꯁꯣꯔꯒ ꯅꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯈꯨꯔꯝ ꯊꯣꯛꯏꯗꯣ ꯊꯕꯛꯇꯣ ꯐꯖꯅ ꯁꯨꯔꯣ ꯍꯥꯏꯕꯤꯔꯛꯏ꯫ ꯊꯕꯛꯇꯣ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯍꯟꯅꯔꯛꯏ꯫ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯣ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫